ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯑꯍꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤꯅ ꯑꯃꯨꯛ ꯏꯆꯝ ꯆꯝꯕ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕ ꯑꯍꯜ ꯑꯃꯅꯤ꯫ ꯑꯕꯣꯛꯁꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯁꯦ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯗꯦ꯫ ꯑꯗꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡꯒꯤ ꯀꯀꯥ ꯑꯃ ꯂꯩꯔꯤꯗꯣ ꯃꯥꯁꯦ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯀꯔꯤꯅꯣꯃ ꯑꯣꯛꯅ ꯊꯦꯡꯅꯔꯨꯔꯕꯖꯥꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯦ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯇꯨꯝꯕꯁꯦ ꯊꯦꯡꯅ ꯊꯦꯡꯅ ꯇꯨꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯀꯀꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯇꯨꯝꯃꯝꯕꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯂꯥꯎꯈꯤꯕ ꯃꯈꯣꯟ ꯇꯥꯏꯗ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯌꯥꯏꯔꯣꯝ ꯊꯪꯕ ꯀꯥ ꯑꯁꯣꯝꯗ ꯃꯤ ꯑꯃꯁꯨ ꯆꯪꯈꯤꯕ ꯅꯠꯇ꯭ꯔꯒ ꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗꯁꯨ ꯀꯩꯒꯨꯝꯕ ꯁꯥꯅꯤꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯦ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯍꯧꯒꯠꯂꯛꯄꯗ ꯎꯕꯗ ꯄꯨꯄꯨꯅꯁꯨ ꯑꯩꯉꯣꯟꯗ "ꯏꯁꯨ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ? ꯄꯨꯡ ꯊꯦꯡꯉꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯧꯒꯠꯂꯤꯗꯨꯕꯨ?" ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯄꯨꯄꯨꯗ "ꯄꯨꯄꯨ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯃꯤ ꯂꯥꯡꯕ ꯃꯈꯣꯟ ꯇꯥꯔꯤꯁꯤ ꯃꯁꯤ ꯀꯩꯗꯧꯅꯔꯤꯖꯥꯠꯅꯣ? ꯉꯁꯥꯏ ꯋꯥꯏ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯎꯈꯤꯕ ꯃꯈꯣꯟ ꯇꯥꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯁꯤꯕꯨ?" ꯍꯪꯉꯝꯃꯤ꯫ ꯄꯨꯄꯨꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯍꯦꯔꯥ ꯅꯣꯏ ꯀꯀꯥ ꯇꯣꯝꯕ ꯑꯣꯏꯔꯤꯅꯤ꯫ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯈꯟꯅꯕ ꯑꯣꯏꯔꯤꯅꯤ꯫ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯆꯣ ꯆꯣ ꯇꯨꯝꯃꯨꯔꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯄꯨꯄꯨꯅ ꯍꯥꯏꯔꯤꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯒ ꯐꯃꯨꯡꯗ ꯑꯗꯨꯝ ꯀꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯍꯧꯖꯤꯛ ꯇꯨꯝꯗ꯭ꯔꯤꯁꯤꯅ? ꯑꯗꯨꯒ ꯀꯀꯥ ꯇꯣꯝꯕꯗꯣ ꯌꯨꯁꯨ ꯊꯛꯄ꯭ꯔꯥꯅꯦ? ꯃꯥꯗꯤ ꯌꯨꯗꯤ ꯀꯌꯥ ꯊꯛꯇꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯉꯁꯤ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯝ ꯑꯩꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯝ ꯇꯨꯝꯊꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯤ ꯀꯞꯅ ꯂꯥꯎꯅꯕ ꯃꯈꯣꯟꯁꯤ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯁꯦ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯃꯄꯥꯟꯗ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯔꯥꯏ ꯀꯔꯥꯏꯗ ꯆꯠꯅꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯑꯗꯨꯗꯤ ꯊꯣꯡꯒꯥꯟꯗꯒꯤ ꯃꯥꯁꯦ ꯆꯪꯉꯛꯏ꯫ ꯏꯆꯦ ꯆꯪꯉꯛꯄꯗꯨꯗ ꯑꯩꯅ "ꯏꯆꯦ, ꯀꯅꯥ ꯂꯩꯇꯕ ꯌꯥꯎꯔꯒꯦ ꯇꯧꯅꯔꯤꯁꯤꯕꯣ?" ꯍꯪꯉꯤ꯫ ꯏꯆꯦꯁꯨ ꯄꯥꯛ ꯄꯥꯛ ꯈꯨꯝꯗꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ "ꯀꯀꯥ ꯇꯣꯝꯕꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯀꯥ ꯇꯣꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯏ꯫ ꯃꯈꯥ ꯇꯥꯅ ꯏꯆꯦꯗꯁꯨ ꯑꯩꯅ "ꯑꯗꯨ ꯏꯆꯦ ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯅꯣ? ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯃꯣꯏ ꯏꯃꯨꯡꯁꯤ ꯃꯤ ꯌꯥꯝꯅ ꯂꯥꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯁꯨ ꯀꯟꯅ ꯂꯥꯎꯈꯤꯕ ꯃꯈꯣꯟ ꯇꯥꯏ꯫ ꯀꯀꯥ ꯇꯣꯝꯕꯗꯣ ꯀꯩꯗꯧꯕꯗ ꯂꯩꯇ꯭ꯔꯤꯕꯖꯥꯠꯅꯣ?" ꯍꯪꯉꯤ꯫ ꯏꯆꯦꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ꯫ ꯑꯗꯨ ꯅꯪꯗꯤ ꯆꯪꯉꯛꯑꯅꯨ꯫ ꯌꯨꯝ ꯁꯪꯉꯨ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯪꯉꯨꯗꯕ ꯌꯥꯔꯣꯏ꯫ ꯕꯣꯕꯣꯛꯀ ꯅꯪꯒ ꯌꯨꯝ ꯁꯪꯃꯤꯟꯅꯔꯝꯃꯨ꯫ ꯄꯨꯄꯨꯁꯨ ꯕꯕꯥꯁꯨ ꯏꯃꯥꯁꯨ ꯃꯣꯏꯗ ꯂꯣꯏꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣꯃ ꯂꯧꯕ ꯆꯪꯉꯛꯄꯅꯤ ꯑꯃꯨꯛ ꯆꯪꯉꯨꯈꯤꯗꯣꯏꯅꯤ" ꯍꯥꯏꯔꯛꯏ꯫ ꯏꯉꯛ ꯉꯛꯅ ꯑꯩꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯏꯆꯦꯁꯨ ꯀꯔꯤꯅꯣꯃ ꯂꯧꯕ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯑꯃꯨꯛ ꯊꯨꯅ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯤ ꯃꯄꯥꯟꯗ ꯁꯨꯛꯊꯣꯛ ꯊꯣꯔꯛꯇꯦ꯫ ꯀꯗꯥꯏꯗ ꯂꯩꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯩꯁꯨ ꯕꯣꯕꯣꯛꯇꯣ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯉꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯕꯣꯕꯣꯛꯁꯤ ꯂꯩꯔꯝꯗꯦ꯫ ꯁꯨꯝ ꯃꯅꯤꯡ ꯃꯌꯥ ꯁꯨꯝ ꯆꯠꯇꯅ ꯊꯤꯕꯗ ꯕꯣꯕꯣꯛꯁꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯂꯩꯇꯕꯗꯨꯗ ꯑꯩꯁꯨ ꯌꯨꯝꯌꯥꯏ ꯐꯥꯎꯔꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯄꯁꯤꯗ ꯕꯣꯕꯣꯛꯀꯤ ꯀꯥꯗ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯟꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯕꯣꯕꯣꯛꯀꯤ ꯀꯥꯗ ꯃꯔꯨꯡ ꯃꯔꯨꯡ ꯃꯤ ꯂꯩꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ? ꯀꯅꯥ ꯂꯩꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯕꯣꯕꯣꯛꯀꯤ ꯀꯥꯗꯨ ꯈꯔꯒ ꯃꯝꯕꯒ ꯁꯨꯝ ꯁꯠ ꯂꯥꯎꯅ ꯆꯪꯁꯜꯂꯨꯕꯗꯨꯗ ꯑꯃꯨꯕ ꯑꯃ ꯆꯞ ꯌꯨꯡꯅ ꯕꯣꯕꯣꯛꯀꯤ ꯀꯥꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯁꯦ ꯀꯤꯗꯅ ꯏꯃꯥ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯐꯔꯞ ꯐꯔꯞ ꯊꯣꯔꯛꯑꯝꯃꯤ꯫
ꯕꯕꯥꯁꯨ ꯌꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯅꯤ. ꯕꯕꯥꯅꯁꯨ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ. ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯕꯕꯥ ꯕꯣꯕꯣꯛꯀꯤ ꯀꯥꯗ ꯀꯔꯤꯅꯣꯃ ꯂꯩꯍꯧꯔꯦ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯅꯁꯨ ꯀꯩ ꯂꯩꯍꯧꯔꯤꯅꯣꯅꯦ, ꯂꯥꯛꯑꯣ ꯏꯄꯥꯒ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯕꯕꯥꯒꯩꯒ ꯕꯣꯕꯣꯛꯀꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏ ꯕꯣꯕꯣꯛꯇꯤ ꯃꯥꯒꯤ ꯀꯥꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ. ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯕꯣꯛ ꯂꯩꯔꯤꯁꯤꯗꯤ, ꯀꯩꯅꯣ ꯅꯪꯅ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯛꯏ. ꯕꯣꯕꯣꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩ. ꯃꯗꯨꯗ ꯑꯩꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ. ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯀꯤꯗꯅ ꯕꯕꯥꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯀꯨꯏꯟ ꯏꯟꯅꯔꯝꯃꯤ. ꯕꯕꯥꯁꯨ ꯄꯩꯌꯥꯒꯨꯝꯕ ꯈꯔ ꯂꯧꯕ ꯂꯥꯛꯄ ꯃꯥꯜꯂꯤ. ꯏꯕꯨꯡꯉꯣ ꯅꯕꯣꯛꯀ ꯂꯩꯃꯤꯟꯅꯔꯝꯃꯨ, ꯑꯩ ꯑꯃꯨꯛ ꯆꯠꯂꯦ ꯍꯥꯏꯗꯅ ꯂꯩꯇꯕ ꯌꯥꯎꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤ. ꯑꯩꯁꯨ ꯀꯤꯖꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯝꯗꯦ. ꯀꯣꯟꯅ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯦ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯏ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯏꯈꯣꯝꯕ, ꯂꯥꯎ ꯕꯣꯕꯣꯛꯀꯤ ꯅꯥꯛꯇ ꯕꯣꯕꯣꯛ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯀꯧꯁꯜꯂꯛꯏ. ꯑꯩꯁꯨ ꯕꯣꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯛꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯁꯨꯅ ꯉꯁꯥꯏ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯎꯈ꯭ꯔꯤꯕꯗꯣ ꯅꯕꯣꯛꯅꯤ, ꯑꯩ ꯂꯩ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ. ꯅꯪ ꯀꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯀꯗꯥꯏ ꯅꯈꯨꯠꯇꯣ ꯄꯤꯔꯛꯑꯣ, ꯕꯣꯕꯣꯛ ꯀꯔꯤꯅꯣꯃ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯕꯣꯕꯣꯛꯇ ꯄꯤꯔꯛꯑꯝꯃꯤ. ꯕꯣꯕꯣꯛꯅꯁꯨ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯀꯔꯤꯅꯣꯃ ꯌꯦꯡꯕꯗꯧꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯤꯅꯣꯃ ꯁꯣꯟꯕꯁꯨ ꯃꯥꯜꯂꯤ. ꯀꯨꯏꯗꯦ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯌꯥꯔꯦ ꯌꯥꯔꯦ ꯏꯁꯨꯗꯤ ꯍꯛꯆꯥꯡ ꯐꯗꯨꯔꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯔꯛꯏ. ꯑꯗꯨꯃꯥꯏꯅ ꯕꯣꯕꯣꯛꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩꯁꯦ ꯍꯥꯟꯅ ꯀꯤꯔꯝꯕꯁꯤꯡꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯏꯁꯥꯗꯒꯤ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯏ. ꯂꯩꯇꯕ ꯑꯁꯤꯕꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯦ ꯍꯥꯊꯨ ꯍꯥꯊꯨ ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯅꯔꯛꯏ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨ ꯃꯣꯏꯁꯦ ꯈꯣꯟ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ. ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯈꯥꯝꯇꯣꯛꯑꯝꯃꯤ. ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯑꯣꯏꯅ ꯁꯨꯝꯅꯁꯨ ꯍꯥꯏ, ꯃꯤ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯔꯨ ꯌꯥꯎꯅ ꯍꯥꯏꯗꯕꯅꯤ, ꯅꯣꯏꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯃꯤ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯗꯅ. ꯁꯤꯔꯤꯕ ꯀꯀꯥ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯟꯗꯅ ꯋꯥ ꯉꯥꯡꯕꯗꯧꯅ ꯇꯧꯏ. ꯕꯕꯥ ꯏꯃꯥ ꯄꯨꯄꯨ ꯕꯣꯕꯣꯛ ꯃꯈꯣꯏꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯅꯩ. ꯀꯣꯟꯅ ꯊꯪꯗ ꯕꯕꯥꯅ ꯄꯨꯄꯨꯗ ꯂꯣꯟꯅ ꯊꯨꯞꯅ ꯀꯩꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ. ꯑꯗꯨꯒ ꯏꯆꯦꯒ ꯏꯃꯥꯒ ꯑꯃꯁꯨ ꯃꯣꯏꯁꯦ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ. ꯌꯨꯝꯊꯪꯅꯕꯒꯤ ꯀꯀꯥ ꯇꯣꯝꯕ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯈꯛꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯃꯣꯏꯒꯤꯗ ꯆꯪꯉꯤꯁꯤ. ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤꯗꯤ ꯀꯌꯥ ꯄꯥꯛꯅ ꯆꯪꯉꯨꯗ꯭ꯔꯦ. ꯑꯗꯨꯒ ꯕꯣꯕꯣꯛꯁꯨ ꯑꯁꯣꯝꯗ ꯂꯥꯏ ꯁꯥꯟꯅꯕꯗꯤ ꯂꯦꯞꯄ ꯂꯩꯇꯦ. ꯑꯗꯨꯝ ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯣꯕꯣꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯇꯤꯟꯁꯤꯡ ꯑꯗꯨꯅ ꯃꯤ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯣꯏꯅ ꯇꯧꯔꯝꯃꯤ. ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤ ꯚꯨꯠꯇꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯋꯥꯟꯊꯕ ꯄꯥꯈꯠꯄꯗꯒꯤ ꯐꯥꯎ ꯁꯤꯕ ꯅꯥꯕ ꯌꯥꯎꯕ ꯇꯣꯏꯅ ꯄꯥꯎ ꯇꯥꯔꯝꯃꯤ. ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯤ ꯁꯨꯛꯇꯨꯝ ꯇꯨꯝꯃꯝꯗꯦ. ꯑꯗꯨꯒ ꯑꯌꯨꯛꯇꯒꯤꯁꯨ ꯕꯣꯕꯣꯛꯁꯦ ꯆꯥꯛ ꯆꯥꯗꯦ. ꯕꯣꯕꯣꯛꯅ ꯆꯥꯛ ꯆꯥꯗꯕꯗꯨꯗ ꯕꯕꯥ ꯏꯃꯥꯁꯤꯁꯦ ꯃꯣꯏꯁꯦ ꯕꯣꯕꯣꯛꯇ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯗꯦ, ꯇꯨꯃꯤꯟ ꯂꯩꯅꯩ. ꯑꯩꯅꯁꯨ ꯇꯨꯝꯕ ꯆꯪꯉꯝꯗꯥꯏꯗ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯄꯨꯄꯨ ꯕꯣꯕꯣꯛꯅ ꯑꯌꯨꯛꯇꯒꯤ ꯆꯔꯥ ꯍꯦꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯪꯉꯤ. ꯄꯨꯄꯨꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯁꯨ ꯊꯣꯏꯕ ꯅꯕꯣꯛꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯃꯥꯁꯦ ꯆꯔꯥ ꯍꯦꯛ ꯍꯦꯟꯕꯅꯦ, ꯑꯗꯨꯒꯤꯅꯤ. ꯑꯗꯣ ꯉꯁꯤꯗꯤ ꯉꯟꯅ ꯇꯨꯝꯃꯨꯀꯣ, ꯑꯍꯤꯡꯗ ꯃꯤꯀꯞ ꯊꯣꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯀꯅꯨ. ꯄꯨꯄꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗꯩꯁꯦ ꯀꯔꯤꯒꯨꯝꯕ ꯂꯧꯁꯟꯐꯝ ꯈꯪꯗꯕ ꯋꯥꯍꯩ ꯑꯃꯗꯤ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯎꯏ. ꯑꯗꯨꯅ ꯑꯩꯁꯨ ꯐꯃꯨꯡꯗ ꯇꯨꯝꯕ ꯑꯗꯨꯝ ꯆꯪꯉꯝꯃꯤ. ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯑꯕꯣꯛ ꯊꯤꯔꯤꯅꯦ ꯍꯥꯏꯗꯅ ꯄꯨꯄꯨꯁꯦ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯃꯤ. ꯕꯕꯥꯅꯁꯨ ꯄꯥꯕ ꯏꯃꯥꯗꯤ ꯎꯗꯦ, ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯪꯉꯝꯃꯤ. ꯄꯨꯄꯨꯅꯁꯨ ꯑꯩꯁꯨ ꯈꯪꯗꯦꯅꯦ, ꯑꯗꯨꯏꯅꯦ ꯊꯤꯔꯤꯁꯤ ꯍꯥꯏꯗꯅ ꯕꯕꯥꯒ ꯄꯨꯄꯨꯒ ꯃꯕꯥꯅꯤ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗꯗꯤ ꯑꯕꯣꯛꯁꯦ ꯊꯤꯕ ꯐꯪꯉꯝꯗꯦ. ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯃꯥ ꯏꯆꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯅꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ. ꯕꯕꯥꯅꯁꯨ ꯄꯨꯄꯨꯗ ꯁꯨꯝꯅ ꯍꯥꯏ, ꯄꯥꯕ ꯏꯃꯥꯗꯣ ꯉꯔꯥꯡ ꯑꯍꯤꯡꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯕ ꯃꯥꯜꯂꯤ. ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯏꯃꯥꯅ ꯊꯣꯛꯈ꯭ꯔꯤꯗꯨꯕꯣ? ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯔꯐꯥꯎ ꯏꯃꯥꯗꯣ ꯌꯨꯝ ꯑꯁꯤꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯏꯔꯤ ꯏꯇꯥꯒꯤ ꯌꯨꯝꯗ ꯆꯪꯗꯅ ꯍꯪꯉꯨꯏ, ꯑꯗꯨꯁꯨ ꯂꯥꯛꯏ ꯑꯃꯠꯇ ꯍꯥꯏꯗꯦ. ꯏꯃꯥꯒ ꯈꯪꯅꯔꯝꯕ ꯈꯩꯒꯤꯗ ꯆꯪꯉꯒꯁꯨ ꯍꯪꯉꯨꯏ, ꯑꯗꯨꯁꯨ ꯂꯥꯛꯏ ꯎꯏ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ. ꯑꯩꯗꯤ ꯁꯨꯝ ꯄꯥꯈꯠꯂꯛꯑꯦ ꯍꯥꯏꯔꯝꯃꯤ. ꯄꯨꯄꯨꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯉꯔꯥꯡꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯑꯗꯨꯗ. ꯑꯗꯨ ꯌꯥꯏꯕꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯅꯨꯡꯗ ꯇꯥꯟꯁꯤꯟꯈ꯭ꯔꯣ, ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ. ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯄꯨꯄꯨꯅ ꯑꯕꯣꯛꯀꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯑꯣꯏꯕ ꯋꯥ ꯑꯃ ꯕꯕꯥꯗ ꯋꯥꯔꯤ ꯇꯝꯒꯦ ꯇꯧꯕꯗꯨꯗ ꯑꯩ ꯂꯩꯕꯗꯨꯗ ꯄꯨꯄꯨꯅ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯔꯛꯈꯤꯗꯦ. ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯨꯔꯣ, ꯑꯩ ꯅꯪ ꯄꯨꯄꯨꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ, ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯑꯁꯥꯏꯕꯣꯛ ꯊꯣꯛꯈꯤꯁꯨ ꯊꯣꯛꯎꯔꯣ. ꯅꯪꯒ ꯄꯨꯟꯕ ꯅꯃꯥꯟꯅꯕꯁꯤꯡꯗ ꯅꯕꯣꯛꯇꯣ ꯎꯕ꯭ꯔꯥ ꯍꯪꯉꯣ. ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯃꯤ. ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯍꯟꯅꯤꯡꯗꯦ ꯈꯪꯕꯗꯒꯤ. ꯑꯗꯨꯅ ꯑꯩꯁꯦ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ.
Mapandana pupuga babaga mabani wari sanarami. Madoiso lumduna tay. Pupuna babada sumna hai. Ibungo namado ngarang punima numitki. Ahing nungyayda mapanda thokibani. Ay sumagi laitin gido madugi uirini kanna. Ay so karimata hayawdre. Aduga hujupo hanjalaktrisini hayrami. Babanang mapaba dudi ako'y lakayda tahogsiro. Ay sumata sazalae hayrami. Pupuna mukngay ko numitabo pautang di ngay kisi. Maduda hanjalaktragadi kana-kanano tanarasi hayrami. Numidang warang pungahum tarapa mata madayda. Lakaygi mikra laga baba puputa sumna hayre. Inera sido kungi singdum nakangi. Turin mapanda lehaure noy mukta lao. Kadawri noto mukta yengulao haydana. Ako'y mungi misa kauba laki. Adumay na abok sa mapamaduda lehaure hayrakpadagi. Ako'y mungsi po na hatuoto mapamadom da salami. Mapamado hek yaubada abok sa tumira na traga. Kadawri no kangge nunga magimatagda. Makuto na nalaga hipagalayrami. Maduda baba na sang salaga. Ima-ima hayda na masanom do na hawdubada. Abok si asiba magum. Masado padakta na mapamaduda layrami. Mayam so abong na mapamaduda layrami bamong matawado ubada. Mayam si pungak hegnak narami. Pupuna so abok ki masasok to na yengbada. Adung kang bangamki. Abok si aday dalay kidre haybasi. Lakay kungi miyuising na so kumahiyam magum. Ako'y abok to kamay na laikidrino haydana. Sumuwahang sa zazad hang narakpadagi. Baba na bubok si por ka yumda tuna purami. Aduga mataw mangamdo tuna pangtong na ba. Lakay miyam ka tawraga kwitsyen-syen narami. Yumtang na ba imong aduna so bubok ni laikidaba duda. Mako'y imong de pele-pele haydana. Wangang ba makonse ko'y natarami. Adumay na mayam si bubok ki mataw mangam pangtong na ba. Kanasiyam sari ngay. Bubok ki kada ko'y bubok si layba ki mawongda. Sumsok pre karigumba mong mataw matarami. Baba na so kanalay di sa haydana. Zangaga yengubada buboki mataway mamisi. Buboki ka do da musumuba karino kangdraba maga. Mabani se paminarga layrami hay. Baba sumadu ubada kangda na mapanda tu na sentoray. Aduwa ko'y mungi mi da buboki ka da sangura no hayrami. Babagi wahay edu da ko'y mungi misu. Adum bhab tarami. Kamanong adu da karino mo layramani hay basi. Waka hidang ang nadabi buboki taway yawdaba. Asibak sang ado dum mayam changdana. Numito da mataw mangampang toki. Lagay misu bubok na laikidaba duda. Kaya inong nungay taba mamise taramde. Maramde bubok sa laitin sanar mamiyoy oirambanina. Mayam na sukahin na nung siramde. Buboki suras wondring ay manung asipaw. Buboki kada may tan ba siyaramde. May ektan buga may dokarigino kangde. Masama tumda mutlaga hek talayrami. Aduga buboki kasi pumamhek mamaga. Ako'y imong pogsang madagi zarami. Numito so pupuse mapanda ako'y punalayringay. Yung manong dagi aboki konjen ga samana ba mana. Ako'y pupuse kaure. Pupuso dong kangaba ni kauri ibado. Aduna pupuso kumde. Aduga yung manong aduda so sangamde. Babae mahoy so muna yung narami. Tauri iba mong mataw aduda. Noong manumit ama so soras hondringay manong asida. Ko'y mong gimiyoy singse tumbasang naragay haydana. Magi-magi pamungda sang narapa hurap pasida. Pupuse aboki ka manungda kaurak pa makonsi. Ako'y mong manung naloy na tarami. Aduga anirak so kauram di amuraktang ni kaurami do. Tamnaragi mongda ni kauri iba do. Babae maisi ako si numito ki iba da. Tuse kyaw-kyaw so ngami. Pupuse karimata kunde magi thopa. Pamungda sangaga tumhip tarami. Ima na so babada. Kaino niya tauriba sing suba sumay na sumtawraga laytorabani. Tasing ba di madu abong na kaurok pa nati. Abong na sana ng balay sing aduna. Abong ki makonsaraga puputa lang nariini. Baba na so imada sumnahay. Karimata kaluno sumay na dating naraga lahasibo. Hodipo ki hayda nalikay gimisi muksangan kidro. Aduna hi nalikay da wawa laong naraan ni hayrami. Imana mo aduna traga na maiba matanaraga yangan sitana. Imagi laydo ka manunga sita layraba maali. Babase noong madi swayda na kaure haydana. Ka sida sangubada parak tadoy saro. Maiba matana hubo na sumdoy mali hayrami. Baba na mo asiyari kaururano. Maiba kauruga zanjan namna oy. Adum pazakisani kara layraga hayrami. Imana mo ka si sumaya matatan bayade. Mutoy na kire da kwedi hayrami. Haybaga tawbuga bubuki surat numin nini humni. Walingay manung asida. Pupuse abuki ka manung aduda. Gyan mangdo na layramba baba na ting na ki. Numito da baba na maiba makauraga pupusi yang halami.
ꯃꯥꯏꯕꯗꯨꯅꯁꯨ ꯑꯕꯣꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯨ ꯌꯥꯔꯝꯗꯦ, ꯃꯄꯥꯟꯗ ꯂꯩꯒꯦ ꯍꯥꯏꯔꯛꯏ꯫ ꯄꯨꯄꯨꯗꯁꯨ ꯕꯕꯥꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯍꯪꯕꯗ ꯄꯨꯄꯨꯁꯨ ꯀꯌꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯑꯊꯨꯕꯗ ꯃꯥꯏꯕ ꯈꯔ ꯈꯪ ꯍꯩꯕ ꯑꯃ ꯅꯈꯣꯏ ꯇꯥꯅꯧ ꯑꯗꯨꯒ ꯌꯦꯡꯍꯜꯂꯨ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤ ꯈꯔ ꯂꯨꯅ ꯊꯣꯛꯏ꯫ ꯑꯍꯩ ꯑꯍꯩꯕ ꯃꯥꯏꯕ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯦ꯫ ꯑꯗꯨꯅ ꯅꯣꯏ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯒꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯀꯔꯤꯁꯨ ꯉꯝꯃꯣꯏ, ꯅꯣꯏ ꯀꯤꯅꯤ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯍꯟꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯄꯥꯈꯠꯄ ꯃꯇꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯕꯣꯕꯣꯛꯀꯤ ꯁꯣꯔꯥꯁꯨ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯕꯣꯕꯣꯛꯀꯤ ꯀꯥꯗ ꯇꯝꯅꯔꯤꯕ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯀꯤ ꯑꯈꯪ ꯑꯣꯏꯔꯒꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇ ꯊꯣꯔꯛꯏ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯆꯪꯉꯝꯗꯦ꯫ ꯃꯩ ꯊꯥꯟꯕꯁꯨ ꯌꯥꯗꯕꯅꯤꯅ ꯄꯨꯝꯃꯝꯅꯤ ꯀꯥ ꯑꯗꯨ ꯂꯩꯔꯤꯗꯣ꯫ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯕꯣꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯧꯔꯝꯕꯗꯣ ꯏꯃꯨꯡ ꯌꯨꯝ ꯁꯤꯟ ꯊꯨꯡꯅ ꯇꯝꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯡꯊꯤꯟ ꯄꯨꯕꯣꯛꯀꯨꯝꯕ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯨꯝꯕꯁꯤꯗ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯗ ꯃꯤ ꯑꯃ ꯁꯨꯝ ꯆꯠꯂꯒ ꯂꯩꯕꯗꯧꯅ ꯇꯧꯕ, ꯑꯗꯨꯒ ꯏꯆꯦꯅꯁꯨ ꯌꯨꯝꯌꯥꯏꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯄꯝꯃꯦ ꯍꯥꯏꯗꯅ ꯇꯣꯏꯅ ꯇꯠꯇꯅ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯄꯨꯝꯅꯃꯛꯁꯤꯅ ꯏꯆꯦꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯛꯄꯗꯧꯅ ꯃꯃꯥꯡꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯅꯤꯡ ꯃꯌꯥꯗ ꯆꯪꯈꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤ ꯕꯣꯝ ꯕꯣꯝ ꯍꯦꯛꯇ ꯇꯨꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯄꯨꯄꯨꯗꯤ ꯑꯍꯟꯅꯤꯅ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯕꯕꯥꯒ ꯏꯃꯥꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯨꯝꯁꯦ ꯂꯨꯗꯣꯔꯤꯗ ꯅꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯇꯤꯟ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯜꯍꯧꯗꯗꯅ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯤ ꯃꯍꯤ ꯂꯥꯡꯉꯛꯀꯗꯣꯔꯦ꯫ ꯏꯃꯨꯡꯁꯤꯗ ꯑꯣꯏꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯈꯨꯟꯗꯤꯟꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯐꯠꯇꯦ, ꯑꯗꯨꯅ ꯑꯊꯨꯕꯗ ꯀꯔꯥꯏꯗ ꯑꯍꯩꯕ ꯃꯥꯏꯕ ꯂꯩ, ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯣ ꯅꯣꯏꯁꯨ ꯈꯔ ꯊꯤꯗꯣꯔꯛꯎ꯫ ꯅꯃꯥꯒꯤ ꯁꯣꯔꯥꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯁꯤꯒꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤꯗꯃꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯈꯪꯈꯤꯕ ꯊꯣꯛꯂꯒꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯃꯨꯡꯁꯤꯗ ꯑꯣꯏꯔꯤꯁꯤ ꯃꯤꯅ ꯐꯅ ꯉꯥꯡꯅꯔꯔꯣꯏ꯫ ꯑꯗꯨꯒ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯁꯨ, ꯑꯉꯥꯡꯁꯤꯁꯨ ꯍꯟꯗꯛ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯍꯧꯔꯦ꯫ ꯂꯥꯏ ꯇꯤꯟꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯃꯌꯨꯛꯇꯤ ꯂꯣꯛꯅꯔꯨꯕꯗꯒꯤ, ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯊꯗ꯭ꯔꯤꯉꯩ ꯄꯨꯡꯊꯦꯡ ꯊꯦꯡꯗ꯭ꯔꯤꯉꯩ ꯅꯣꯏ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯅꯕ ꯇꯧꯍꯧꯁꯤ꯫ ꯏꯄꯥꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯥꯗ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯁꯜꯂꯛꯏ꯫ ꯏꯄꯥꯒꯤ ꯌꯥꯏꯕꯤ, ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯗꯅ ꯄꯨꯄꯨꯅ ꯕꯕꯥꯗ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯁꯨ ꯄꯨꯄꯨꯅ ꯍꯥꯏꯔꯛꯏꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯄꯨꯄꯨꯗ ꯁꯨꯝꯅ ꯈꯨꯝꯃꯤ, ꯄꯥꯕ ꯍꯣꯏꯗ ꯑꯊꯨꯕꯗ ꯑꯩ ꯃꯥꯏꯕ ꯈꯔ ꯑꯍꯟ ꯑꯣꯏꯔꯕ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯈꯪ ꯍꯩꯒꯗꯕ ꯑꯃ ꯑꯩ ꯊꯤꯔꯛꯑꯒꯦ, ꯑꯗꯨꯒ ꯏꯃꯨꯡꯁꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯁꯤ꯫ ꯍꯌꯦꯡꯗꯒꯤ ꯑꯩ ꯃꯥꯏꯕꯗꯨ ꯊꯤꯕ ꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯥꯏꯕ ꯑꯃ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯦ, ꯆꯠꯄ ꯐꯥꯎ ꯅꯤꯡꯊꯤꯖꯅ ꯆꯠꯄ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯇ꯭ꯔꯤꯉꯩ ꯑꯗꯨꯝ ꯃꯃꯤꯠꯇ ꯎꯈ꯭ꯔꯦ ꯃꯗꯨꯗꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯁꯤ꯫ ꯑꯗꯨꯅ ꯄꯨꯄꯨꯒ ꯕꯕꯥꯒꯗ ꯃꯥꯏꯕ ꯑꯗꯨꯅ ꯇꯞꯅ ꯏꯪꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯊꯦꯡꯃꯟꯈ꯭ꯔꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ? ꯂꯩꯕꯕꯨ ꯉꯝꯕ꯭ꯔꯣ? ꯂꯩꯈꯤꯗꯕ ꯅꯈꯣꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯁꯥꯟꯅꯔꯝꯕ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦꯅꯦ꯫ ꯅꯔꯥꯏꯕꯛꯅ ꯐꯔꯤꯅ ꯍꯧꯖꯤꯛꯐꯥꯎ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤꯁꯤꯅꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯄꯨꯄꯨꯅ ꯑꯃꯨꯛ ꯃꯥꯏꯕꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯣꯖꯥ ꯑꯩꯈꯣꯏꯁꯦ ꯄꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯅꯠꯆꯗ꯭ꯔꯦ, ꯑꯗꯨꯅꯕꯨ ꯑꯣꯖꯥꯒ ꯇꯥꯟꯅꯔꯤꯁꯤꯅꯤ꯫ ꯏꯁꯨ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯁꯨ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯑꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯅ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯛꯄꯗ ꯑꯣꯖꯥꯗ ꯇꯥꯟꯅꯔꯤꯁꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ ꯅꯁꯨ ꯅꯨꯄꯤ ꯑꯍꯜ ꯍꯥꯏꯔꯤꯗꯨꯅ ꯃꯄꯥꯟꯗ ꯀꯧꯊꯣꯔꯛꯑꯣ, ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯆꯦꯁꯦ ꯃꯄꯥꯟꯗ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯏꯆꯦ ꯍꯦꯛ ꯎꯕꯗ ꯃꯥꯏꯕꯗꯨꯅ, ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯝꯃꯤꯕꯁꯤꯡꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯇꯥꯡꯕꯅꯤ ꯊꯦꯡꯅꯔꯤꯁꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯅꯦꯠꯊꯕꯤꯔꯒ ꯂꯩꯔꯦꯅꯦ, ꯑꯗꯨꯅꯅꯦ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯃꯥꯡꯉꯤꯁꯤ꯫ ꯑꯗꯨ ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯂꯦꯞꯇꯤ ꯂꯦꯞꯂꯕꯅꯤ, ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒ ꯉꯝꯃꯔꯣꯏ ꯈꯟꯅ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯏꯃꯨꯡ ꯑꯁꯤꯗ ꯑꯣꯏꯔꯝꯃꯤꯕ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯂꯥꯏ ꯍꯦꯛꯇ ꯈꯣꯏꯔꯝꯃꯒ ꯐꯔꯣꯏ, ꯍꯞꯇꯥ ꯑꯃꯗꯤ ꯑꯩ ꯁꯤꯗ ꯂꯥꯛꯄ ꯇꯥꯔꯤ꯫ ꯃꯗꯨꯁꯨ ꯑꯩꯁꯦ ꯂꯥꯛꯄ ꯉꯝꯗꯣꯔꯤꯕ ꯈꯪꯗꯦ꯫ ꯅꯣꯏꯅ ꯅꯨꯡꯇꯤꯒꯤ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯀꯣꯝꯗꯣꯔꯤꯅꯦ꯫ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯀꯥ ꯑꯃ ꯂꯩ ꯍꯥꯏꯔꯤꯗꯣ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯔꯛꯏ꯫ ꯄꯨꯄꯨꯅ ꯑꯃꯨꯛ ꯑꯣꯖꯥꯅ ꯇꯤꯀꯣꯛ ꯂꯥꯏꯀꯣꯛꯅꯕꯤꯔꯝꯃꯣ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯑꯣꯖꯥꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯣ, ꯑꯩꯈꯣꯏꯗꯤ ꯑꯍꯟ ꯑꯣꯏꯔꯦ, ꯁꯤꯈ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ, ꯁꯤꯕ ꯅꯥꯕ ꯌꯥꯄꯣꯠꯇꯦ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯑꯝꯃꯤ꯫
ꯃꯥꯏꯕꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯕꯣꯕꯣꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨ ꯈꯨꯟꯗꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯔꯨꯡ ꯃꯔꯨꯡ ꯉꯥꯡꯕ ꯁꯣꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅꯁꯨ ꯀꯥꯁꯤ ꯃꯩ ꯊꯥꯟꯗ꯭ꯔꯣ, ꯃꯩ ꯊꯥꯜꯂꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯣꯖꯥ ꯃꯥꯏꯕ ꯀꯥꯁꯤ ꯃꯩ ꯊꯥꯟꯕ ꯌꯥꯗꯦ, ꯃꯩ ꯑꯁꯦꯡꯕ ꯊꯥꯜꯂꯦ ꯃꯁꯥ ꯃꯇꯣꯝꯗ ꯍꯦꯛꯇ ꯃꯨꯠꯊꯠꯆꯩ, ꯃꯩ ꯕ꯭ꯂꯕ ꯊꯥꯜꯂꯦ ꯑꯗꯨꯝ ꯍꯦꯛꯇ ꯆꯥꯈꯤ, ꯀꯥꯁꯤ ꯃꯩ ꯊꯥꯟꯕ ꯌꯥꯗꯕ ꯀꯥ ꯑꯣꯏꯔꯦ, ꯑꯗꯨꯅ ꯃꯩꯁꯦ ꯃꯝꯅ ꯂꯩꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯑꯣ ꯐꯔꯦꯁꯦ ꯑꯩ ꯈꯪꯉꯦ, ꯑꯗꯣ ꯅꯣꯏꯒꯤ ꯇꯣꯔꯆ ꯂꯥꯏꯠꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯂꯥꯇꯦꯟꯒꯨꯝꯕ ꯂꯩꯇꯕ꯭ꯔꯥ, ꯂꯩꯔꯒꯗꯤ ꯑꯃꯨꯛꯇ ꯄꯨꯔꯛꯑꯣ ꯑꯩ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯂꯧꯕ ꯆꯠꯈꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯇꯔꯥꯏ ꯇꯔꯥꯏ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒ ꯆꯪꯗꯦ, ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯟ ꯀꯌా ꯑꯃ ꯁꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯄꯨꯟꯅ ꯕꯕꯥ ꯄꯨꯄꯨ ꯇꯧꯔꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯕꯣꯕꯣꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯀꯟꯅ ꯘꯝ ꯂꯥꯎꯅ ꯈꯨꯝꯖꯤꯟꯖꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯏꯕꯗꯨꯒ ꯄꯨꯄꯨ ꯕꯕꯥ ꯃꯈꯣꯏꯅꯁꯨ ꯃꯄꯥꯟꯗ ꯂꯩꯕ ꯏꯃꯥꯒ ꯏꯆꯦꯒ ꯑꯩꯈꯣꯏꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯒ ꯑꯩꯒꯅ ꯊꯣꯡ ꯑꯗꯨ ꯄꯨꯅꯥꯁꯨ ꯂꯣꯟꯗꯦ, ꯀꯟꯅ ꯍꯥꯡꯇꯣꯛꯅꯕ ꯏꯟꯕꯗ ꯍꯥꯡꯇꯣꯛꯄ ꯉꯝꯃꯝꯗꯦ, ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏꯅꯁꯨ ꯍꯥꯡꯇꯣꯔꯛꯄ ꯉꯝꯃꯝꯗꯦ꯫ ꯑꯉꯛꯄꯅꯤ ꯇꯧꯔꯤꯗꯣ꯫ ꯀꯣꯟꯅꯗꯤ ꯃꯥꯏꯕꯗꯨꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯇꯧꯔꯨꯔꯅꯨ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯕꯣꯕꯣꯛꯀꯤ ꯑꯔꯤꯕ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯂꯥꯏꯇꯤꯟꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯡꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯕꯣꯕꯣꯛꯀꯤ ꯂꯥꯏꯇꯤꯟꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯄꯨꯒ ꯕꯕꯥꯒꯅ ꯄꯥꯏꯗꯨꯅ ꯂꯣꯏꯅ ꯊꯣꯡꯅꯔꯛꯏ꯫ ꯃꯗꯨꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯝꯗꯨꯅ ꯃꯥꯏꯕꯗꯨꯅ ꯑꯃꯃꯝ ꯁꯨꯝ ꯄꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯤꯗꯤ ꯑꯔꯤꯕ ꯂꯥꯏꯔꯣꯟ ꯉꯥꯛꯇꯅꯤꯅꯦ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯥꯏ ꯁꯥꯟꯅꯔꯤꯕꯁꯤꯡꯁꯤꯅ ꯁꯥꯟꯅꯔꯤꯁꯤꯅ ꯑꯅꯧꯕ ꯅꯧꯅ ꯏꯊꯣꯛꯄ ꯂꯥꯏꯔꯣꯟ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯌꯨꯝꯒꯤ ꯑꯍꯜ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯃꯤꯁꯤꯅ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯑꯕ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯔꯤꯉꯩꯒꯤ ꯑꯔꯤꯕ ꯂꯥꯏꯔꯣꯟ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯥꯅ ꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯏ, ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯍꯧꯔꯁꯅꯨ, ꯁꯤꯗꯤ ꯃꯥꯡꯈꯤꯕꯗ ꯄꯥꯝꯃꯨꯏ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯥꯏꯕꯗꯨ ꯐꯤꯡꯅꯧꯅ ꯁꯥꯎꯒꯠꯂꯛꯏ, ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯂꯥꯏꯔꯣꯟꯁꯤꯡ ꯑꯁꯤꯗꯒꯤꯅꯤ ꯅꯣꯏ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯅꯣꯏ ꯂꯩꯕ ꯉꯝꯃꯣꯏꯗꯣꯔꯤꯁꯤ, ꯅꯣꯏꯅ ꯃꯁꯤ ꯑꯗꯨꯝ ꯊꯝꯖꯤꯟꯖꯍꯧꯒꯦ ꯍꯥꯏꯔꯒꯅ ꯍꯌꯦꯡꯋꯥꯏꯐꯥꯎ ꯁꯨꯃꯥꯏꯅ ꯅꯣꯏꯅ ꯑꯣꯏꯔꯤꯕ ꯁꯨꯃꯥꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯁꯨꯃꯥꯏꯅ ꯂꯩꯍꯧꯕ ꯇꯥꯕ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯁꯤꯗꯒꯤꯅꯤ ꯅꯣꯏ ꯏꯃꯨꯡꯗ ꯇꯧꯔꯛꯏꯗꯣ ꯍꯥꯏꯔꯛꯏ꯫ ꯄꯨꯄꯨꯅꯁꯨ ꯕꯕꯥꯗ ꯏꯕꯨꯡꯉꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯪ ꯃꯁꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯅ ꯉꯥꯡꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯈꯪꯗꯕꯗꯒꯤ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯪꯖꯔꯨꯕꯅꯤ, ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯁꯦꯡꯇꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯄꯨꯅ ꯀꯨꯏꯅ ꯃꯥꯏꯕꯗꯨꯅ ꯑꯕꯣꯛꯀꯤ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟꯗꯩꯗꯤ ꯏꯃꯨꯡꯗ ꯇꯧꯔꯝꯕ ꯀꯥ ꯃꯅꯨꯡꯗ ꯇꯧꯔꯝꯕꯁꯤꯡꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯔꯅꯤ, ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯎꯔꯅꯨ, ꯑꯩ ꯃꯁꯤꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯅꯝꯒꯦ, ꯃꯁꯤꯅ ꯃꯄꯥꯟꯗ ꯂꯩꯔꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟꯗ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯅꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯨꯗ꯭ꯔꯒꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯁꯨ ꯆꯠꯂꯒꯦ, ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯏꯁꯤꯡꯁꯤꯅ ꯅꯨꯡꯇꯤꯒꯤ ꯃꯁꯥꯗ ꯈꯤꯛꯄꯤꯌꯨ, ꯍꯌꯦꯡꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯁꯤ, ꯌꯥꯝꯅ ꯉꯟꯅꯁꯨ ꯇꯧꯔꯣꯏ ꯊꯧꯔꯝ ꯑꯁꯤ, ꯅꯨꯃꯤꯠ ꯇꯥꯔꯛꯄꯁꯤꯒꯤ ꯃꯇꯝꯗ ꯇꯧꯁꯤ, ꯅꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯎ, ꯑꯗꯣ ꯐꯔꯦ ꯊꯣꯛꯑꯒꯦ ꯅꯣꯏꯗꯤ ꯉꯁꯤꯒꯤ ꯌꯨꯝꯗꯒꯤ, ꯃꯄꯥꯟ ꯊꯣꯛꯎꯔꯅꯨꯀꯣ ꯈꯤꯇꯪ ꯃꯝꯕꯒ, ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯗꯨꯗ ꯕꯕꯥ ꯄꯨꯄꯨ ꯏꯃꯥ ꯃꯈꯣꯏꯁꯤ ꯃꯄꯥꯟꯗ ꯂꯩꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯂꯣꯏꯅ ꯊꯥꯡꯖꯜꯂꯝꯃꯤ, ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣꯁꯨ ꯈꯪꯗꯦ, ꯅꯍꯥꯟꯈꯩ ꯌꯨꯝ ꯃꯅꯨꯡꯗ ꯀꯤꯖꯔꯝꯕ ꯀꯌꯥꯗꯨ ꯄꯨꯡꯐ ꯐꯈꯤꯕꯒꯨꯝ ꯋꯥꯈꯟꯗ ꯐꯥꯎꯔꯝꯃꯤ꯫ ꯕꯣꯕꯣꯛꯀꯤ ꯀꯥꯗꯨꯁꯨ ꯆꯪꯕꯗ ꯏꯁꯥꯗ ꯀꯤꯗꯕ ꯑꯃ ꯄꯣꯛꯂꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯕꯣꯕꯣꯛꯀꯤ ꯀꯥꯗꯨꯗ ꯃꯩ ꯑꯁꯦꯡꯕ ꯑꯃ ꯊꯥꯟꯕꯤꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯩꯗꯨ ꯁꯨꯝꯃꯨꯠ ꯍꯦꯛ ꯃꯨꯠꯂꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥꯅ ꯆꯥꯛꯁꯨ ꯉꯟꯅ ꯊꯣꯡꯇꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯆꯥꯛꯁꯦ ꯉꯟꯅ ꯆꯥꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯕꯕꯥꯅꯁꯨ ꯄꯨꯄꯨꯒ ꯏꯃꯥꯒꯗ ꯁꯨꯝꯅ ꯍꯥꯏ, ꯉꯁꯥꯏꯒꯤ ꯃꯥꯏꯕ ꯑꯍꯟꯗꯣ ꯃꯁꯥꯗ ꯈꯔꯗꯤ ꯈꯪ ꯍꯩꯔꯕ ꯑꯍꯜ ꯑꯃꯗꯤ ꯃꯥꯜꯂꯤ, ꯃꯥꯅ ꯍꯥꯏꯔꯝ ꯇꯧꯔꯝꯕꯁꯤꯡ ꯑꯁꯤ ꯈꯔꯗꯤ ꯇꯧꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯏꯃꯨꯡ ꯑꯁꯤꯗ ꯅꯍꯥꯟꯗꯒꯤ ꯇꯧꯔꯤꯁꯤ ꯏꯃꯥꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯗꯨ ꯄꯥꯕ ꯁꯨꯃꯥꯏꯅ ꯀꯣꯟꯅ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯅꯪꯉꯛꯀꯅꯤ ꯈꯪꯂꯝꯃꯒꯗꯤ ꯉꯟꯅ ꯏꯃꯥꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯉꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯄꯨꯁꯨ ꯑꯍꯥꯟꯕꯗ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ, ꯀꯣꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤ ꯌꯥꯝꯅ ꯂꯨꯏ, ꯍꯦꯛ ꯇꯣꯛꯑꯒꯦꯁꯨ ꯍꯦꯛ ꯌꯥꯗꯦ,
Namana masiguma thabak thauramsi nang poba matungdagi tawkhibani. Namaga tinaramba nupi ama leirame. Mana namada sinaramba ngaktani. Nupidudi magi imung manungna yadre haidana. Toge haidana namada usin sindokpirambani. Ipasu masida yamna pamna namada. Nongmata puning thawatkiba leite. Ado pharese haukragadi haukre. Thaina matamdudadi lai sanaba mi yamna leirame. Adugini. Ado ngasidi mapan thurano. Aisu chakse oksalae loisanba su ngamdre. Noi sahuko ai haugaleko haidana. Pupudi chak khara charga dum haugatkre. Numito ko imungse chak toga phamungda sangnaba tawrame. Babana su pupuki kada thaliba maido. Handakti mutpra haidana yengame. Tabudabo handakti maido sumbulamdre. Tumthaba hek khawrapagi matang asida. Ihan hana kamaina tawrakeda. Mapandagi akhoi yunggi mamang thuang asi. Kok mi amana sum thinba sanabado. Adumaina tawba haurei. Pupu baba ima makhoi se tumin leinarame. Akhoi de dum khanglabani. Madumina nati mapanda leiriba. Butsing aduna thong adu thilini haibasi. Tasanadaba sarga khoi so dum tumin leinarame. Kona thangda mo akhoi pupugi mamingsi. Mapanda abuki makhon sarga mo kaurei. Maduma so khoi se tasanaramde. Ngaki matung amuk imunggi miyoi singsi. Sumapanda khonjela mana. Amurak tangde hende sum kauba haurei. Akoina sukum khumdabadagi tumina muk laiki. Aduga maning mayada leiba potsai ngarga thamba. Kolik sing ase kongkang ning khaiba makhon. Ontharakpa makhon se muk haurei. Phanglangdaga se duk mi amana. Ilakpa dumaina hek ilai. Tasingna hairabada ahingdo sukimatik tamnarami. Khwaidagi kiridi akhoi gi ming kauri sini. Madu mapanda thuragadi akhusu afaba oiroidorini. Khoi imung manung pumbase nunganbase yamna wana ngairami. Nonghenganbaga numit thorakpa haurakpadagidi hana tamnarambasingdo amuk chap hek lepki. Kona babana mapanda thoga yenguba matamda. Babana mamanabadagi leirakpa yenaw masa khara. Lungumna upaga mapanda thanambado. Yenaw masa singadu loina uptana. Targa longduna loina sirame. Angakpani tauramido. Maibadasu babana numidang wairam mayumdagi laururaga. Imung asida lai khuram thokpa haurame. Hapta amasu lai khuram thoame. Aru bayunggi lai se maibaduna khuram birame. Laining thoksu imungda leitre. Mapan thoye haidana maibaduna koksan birame. Adumaina maibaduna lai khuramba aruiba numit oigadaba. Nongma walingai sida maibaduna akhoigi imungda sumna hairame. Ngasidi nakhoigi imungda mi mata sanghalurano. Aruba tangkak matang yauksalai. Lai ase loisalakadore. Aduna moise mi saba logba pamae. Aina masi pijadanaba tawrine. Aduna ngasigidi lai khurambasi matang asaida loire. Hayeng naroibane ado ngasigi numisida. Yum asida mitop minawa mata sanghalurano. Lakadaba leiragasu noina haidu horo. Yamna lubani ko hairamaga. Maibadasu adum hankre. Maibaduna hek hankibaga babagi mamanaba ama. Numidang wairamadu ikang kangaudana laksalaktana. Nongmatasu lakpa minate. Maduda babana ACD soiredana haidana. Yumdagi babagi mamanabado thuna thongana puthoki. Aduga sengna dum hairame. Yumgi lai khurami mitop changhanba yade haidana. Babagi mamanabadasu hoi adudi phare haidana dum hanki. Numitugi nonghenganbuga yamna angakpane. Babagi mamanabadu laikidre sire hairaki. Paudo tabada kwasi kiba madum poame. Wafamse akhoisu tumin leisanarame. Maibadu laga warido tambada maibaduna sumna hairei. Ihe onthokpanida aina mi pijadanaba kanna honari. Moina hek ngamkreda nungaiteda. Ado phare ngasidi aroiba numitni. Yunggi thongnaw amata hangba yade. Angang nubisingsu mapanda thoalakano. Ahan oi khara mapanda aiga leisi. Ai masi ngasina loisalamage. Aduga puraga chatkrage hairei. Matawsumna yunggi thongnaw loina loisalaga. Ise gaigadi yum manungda leirame. Baba pupu ima moidi mapanda lei. Maibaduna lai khuramba loiramdaida. Baba pupu ima moisu. Yumda changkhro nasana sada mekhet okthoga. Aisu chatkrage polam charam sing ase puraga haidana. Lai khuramba loisalakpagiduda baba ima pupu moisi. Masada mekhet mai okthoga. Imungda amuk loina sangnarei. Aduga maibaduna aboki loisalamdaba but presing adu. Puraga dum mayumda chatkre. Nungalaga maibadu laga kariso tauraroi. Ngasidaidi nakhoigi imungse unwai mukse ani haibirame. Aduga imung asidasu kaisumtasu taurakhidre.
ꯆꯍꯤ 4ꯒꯤ ꯃꯇꯨꯡ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤ꯫ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯄꯨꯄꯣꯛꯅ ꯌꯨꯝꯗꯒꯤ ꯊꯣꯛꯑꯒ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤꯗꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯃꯗꯨ ꯄꯨꯄꯨꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤ꯫ ꯄꯨꯄꯨ ꯂꯩꯇꯕꯗꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯏꯃꯨꯡ ꯑꯁꯤꯗ ꯇꯝꯅꯕꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯦ꯫